then ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯍꯥꯏꯔꯤꯕ ꯂꯝꯕꯤꯒꯤ ꯆꯠꯄ ꯃꯇꯝꯗꯁꯨ ꯕꯣꯝ ꯀꯥꯞꯄ ꯈꯣꯠꯄ ꯀꯥꯏꯁꯤ ꯃꯈꯣꯟ ꯌꯥꯝ ꯇꯥꯏ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯒꯤ ꯃꯤꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯁꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯕ ꯁꯣꯏꯜꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯕꯤꯒꯤ ꯁꯣꯏꯜꯁꯤꯡꯁꯦ ꯌꯥꯔꯤꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯆꯍꯤ ꯆꯨꯞꯄ ꯂꯝꯕꯤ ꯆꯥꯎꯊꯣꯛꯄꯒꯤ ꯃꯤꯡꯗ ꯑꯀꯪꯕ ꯃꯇꯝꯗ ꯕꯣꯝ ꯁꯨꯝ ꯇꯧꯔꯕꯅꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁꯣꯏꯜꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯤꯛꯑꯒ ꯃꯥꯒꯤ ꯃꯐꯝ ꯀꯥꯏꯔꯒ ꯂꯩꯈꯤꯕꯗꯨ ꯅꯣꯡ ꯑꯃꯨꯛ ꯆꯨꯔꯛꯄ ꯃꯇꯝꯗ ꯖꯜ ꯊꯣꯛꯆꯜꯂꯒ ꯁꯜꯂꯨ ꯀꯤꯟꯊꯔꯛꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯤꯟꯊꯔꯤꯕ ꯑꯁꯤꯗ ꯃꯥꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯥꯏꯟꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯥꯔꯠ ꯅꯠꯇ꯭ꯔꯦ ꯃꯗꯨꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯁꯤꯃꯦꯟ ꯀꯥꯞꯇꯅ ꯁꯤꯡꯗꯥ ꯗꯥꯟꯕ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯞꯄ ꯑꯩꯈꯣꯏ ꯅꯨꯡ ꯂꯣꯜꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯨ ꯑꯗꯥꯗꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯇꯧꯕꯗꯨ ꯃꯇꯝ ꯆꯥꯅ ꯇꯧꯍꯧꯗꯕ ꯑꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯏꯋꯦ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ BRO ꯂꯩꯔꯦ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ PWD ꯑꯍꯨꯝꯁꯤ ꯃꯔꯨꯑꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯐꯤꯛꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯐꯖꯅ ꯇꯧꯕ ꯆꯍꯤ ꯆꯨꯞꯄ ꯑꯣꯜ 24/7 ꯃꯁꯤ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯂꯥꯏꯐ ꯂꯥꯏꯟꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯗꯤ ꯐꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯁꯥꯎꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯅꯣꯡꯃꯇꯪ ꯍꯥꯏꯋꯦ ꯊꯤꯡꯕꯗ ꯆꯥꯅꯕ ꯄꯨꯁꯟꯗꯕꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯋꯥꯅꯔꯤꯁꯦ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯔꯣꯗ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯃꯁꯤꯒꯤ ꯉꯁꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯖꯒꯤ ꯃꯇꯝꯁꯤꯗ ꯍꯦꯟꯅ ꯏꯀ꯭ꯋꯦꯂꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯈꯟꯅꯕ ꯑꯦꯇꯦꯟꯇꯤꯚ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯨꯝ ꯍꯥꯏꯔꯒ ꯁꯨꯝ ꯀꯟꯅ ꯉꯥꯡꯉ ꯆꯩꯕꯗꯨ ꯅꯠꯇꯕꯀꯣ ꯁꯖꯦꯁꯟ ꯑꯣꯏꯅ ꯌꯥꯝ ꯊꯨꯅ ꯂꯧꯈꯠꯂꯛꯏ ꯇꯧꯕꯗꯨꯗꯤ ꯒꯚꯔꯟꯃꯦꯟꯠ ꯍꯦꯖ ꯇꯨ ꯇꯦꯛ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯤꯄꯜꯁꯨ ꯃꯗꯨ ꯏꯀ꯭ꯋꯦꯂꯤ ꯃꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁ ꯈꯔ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯄꯣꯠꯍꯣꯜ ꯂꯩꯕ ꯈꯣꯠꯄ ꯑꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯈꯔ ꯏꯊꯤꯀꯦꯜ ꯑꯣꯏꯗꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯌꯥꯝꯃꯤ ꯃꯔꯝꯁꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯃꯁꯤꯗ ꯀꯟꯁꯔꯟ ꯑꯣꯏꯔꯤꯕ ꯊꯤꯀꯥꯗꯥꯔꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯚꯟ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯩꯅꯣꯅꯤ ꯒꯚꯔꯟꯃꯦꯟꯠꯄꯨ ꯑꯣꯏꯔꯣ PWD ꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯖꯤꯛ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯏꯊꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯇ ꯉꯁꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯅꯆꯤꯡꯕ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕꯅꯆꯤꯡꯕ ꯗꯦꯟ ꯃꯔꯨꯑꯣꯏꯅ ꯅꯥꯂꯥꯁꯦ ꯅꯥꯂꯥꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯃꯐꯝ ꯑꯃꯗ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯒ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯗꯕꯒꯨꯝꯕ ꯁꯤ ꯌꯥꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡ ꯅꯥꯂꯥꯒꯤ ꯃꯇꯥꯡꯁꯦ ꯁꯝꯅꯗꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯔꯝꯕ ꯈꯥꯁꯂꯦꯟ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯑꯗꯨꯝ ꯅꯥꯂꯥꯁꯤ ꯅꯣꯡ ꯍꯦꯛ ꯆꯨꯔꯛꯄꯗ ꯂꯝꯕꯤ ꯏꯁꯤꯡ ꯏꯆꯥꯎ ꯀꯩꯁꯨ ꯊꯣꯛꯑꯝꯗꯦ ꯐꯖꯅ ꯇꯧꯔꯒ ꯆꯠꯂꯝꯕꯁꯦ ꯍꯧꯖꯤꯛꯁꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡꯁꯤꯅ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯎꯊꯣꯔꯛꯄ ꯈꯣꯞꯆꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯣꯖꯥ ꯎꯔꯝꯗꯕ ꯄꯣꯠ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯄꯣꯠꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯏ ꯃꯁꯤꯃꯛꯁꯨ ꯑꯗꯨꯃꯛ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯌꯥꯏꯂꯩꯃ ꯉꯔꯥꯡꯃꯛꯀꯤ ꯅꯍꯥꯟꯃꯛꯀꯤ ꯅꯩꯅꯕꯗ ꯍꯥꯏꯔꯤꯗꯨꯅꯤ PRꯒꯤ ꯃꯇꯝꯗ ꯂꯝ ꯈꯣꯞꯆꯜꯂꯦꯅ ꯁꯤꯗꯣꯛꯑꯒꯦ ꯍꯥꯏꯔꯒ ꯁꯥꯈꯤꯕ ꯀꯩꯔꯥꯛ ꯁꯒꯥꯏꯗꯣ PR ꯂꯣꯏꯔ ꯃꯇꯨꯡꯗꯗꯤ ꯔꯪ ꯇꯩꯁꯟꯕꯒꯤ ꯁꯒꯥꯏ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯁꯤꯗꯣꯛꯆꯔꯒꯦ ꯂꯝꯁꯤ ꯍꯦꯟꯖꯜꯂꯦ ꯍꯥꯏꯔꯒ ꯁꯥꯈꯤꯕ ꯁꯒꯥꯏꯅꯦꯕ ꯁꯤꯗꯣꯛꯅꯕꯒꯤꯗꯃꯛꯇ PR ꯂꯣꯏꯈ꯭ꯔꯦ ꯒꯣꯔꯃꯦꯟꯠ ꯂꯥꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯃꯗꯨꯒꯤ ꯁꯒꯥꯏꯗꯣ ꯕꯤꯜꯗꯤꯡꯗꯨ ꯂꯣꯏꯁꯟꯅꯕ ꯍꯦꯟꯅ ꯐꯤꯅꯤꯁꯤꯡ ꯃꯑꯣꯡ ꯇꯥꯅꯕ ꯅꯠꯇ꯭ꯔꯒ ꯔꯪ ꯇꯩꯅꯕ ꯀꯂꯔ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯀꯦꯅ ꯃꯧꯅꯕꯒꯤ ꯁꯒꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯟꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯅ ꯏꯔꯝ ꯅꯂꯥ ꯏꯌꯥꯏꯂꯩꯃꯅ ꯍꯥꯏꯔꯤꯕꯁꯦ ꯆꯞ ꯃꯥꯟꯅꯩ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒ ꯑꯩꯈꯣꯏ ꯏꯔꯝ ꯀꯩꯅꯣꯒꯁꯦ ꯇꯣꯡ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯅꯨꯡꯁꯤ ꯐꯠꯇ꯭ꯔꯕꯗꯤ ꯍꯛꯆꯥꯡꯁꯤ ꯑꯗꯨꯝ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯜꯂꯀꯥꯟꯗ ꯑꯗꯨꯝ ꯄꯨꯟꯁꯤ ꯇꯦꯜꯂꯤꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯏꯠꯁꯦꯞꯁꯦ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯨꯝꯕꯅꯤ ꯑꯗꯨꯅ ꯏꯔꯝ ꯈꯣꯡꯂꯝ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯁꯦꯡꯗ꯭ꯔꯕꯗꯤ ꯃꯁꯥꯅ ꯑꯗꯨꯝ kano singli phulaga BP pokai bagi adumai ko adum leibak se kano ni pungsai sai raga lekhom leinang amadi ikang na adum tawloi ni hamda nala bu nala si adum continuity le raga loktak yongna si thara sien gi do ba matang matang samna ga do pot magi elevation na de angam ba kai maintain phajara tar lagi do potu mafam amda phajara ga mafam nala mafam kilometer akan taragi nala aduki matik phajara ga su akanoni foot taragi nala am laita matam da sab mane haibani ai foot taragi nala laita bu thinga ga loi thuke pro isam chambe example ni aduna masi gi pot sida adagi paisa sina loisan na ba project France ki adu ga sai gi drainage ki project ka yam tawri da ne hoise do pok to khai da na asi sengna mission pandam le ga taw
tawriba kainora masigi kanose natraga paisa khara arima laihobdu lokthokpa yanaba tawbo male UC tha yanaba drainage semadi kamai tawdino hojiki kano project ama tawda lambi mayai chaw tawraga kano hullo tawri se mathau kari tawri ge haibani da sigi kanose mathau je loisal e hairaga di ma ka ri function khara tawum tok ta sinda mathau tok tawdri ha tawdi tawroi aduga adum horaga kana lairani and then tayam luridi huji adum disturb tawi kana tawfo kotok tana tawri ba thabak tu hayo potu functional oina bagi pandam ama akhoi da uraktreba haidi madu loisan bam naijraga di bin phain phangaroi adu gi oina tawba manjalak bagi keno mu uri hoji lami sem bagi serious project haibra keno ama khak tawri je imphal pujai chari je city je sina ko aduna sini akhoi da thengnari ba awa ba se bill loisan na ba lambi to khai bagi mo ni akoina uri se kita concern authorities mayam singi attention je draw to jari yaraga di kitang itiken oi bisi aduga mayam gi ko miyam he hor akan ju he tamaran si ba miyam si an sabali ko kalena to responsibility duty of the government and the department ki keno miyam to uda ba mayam award mayam sini amara maduna aina hosiki particularly flood ki and drought ki matang da lakpanina policy particular policy from May to September bogi akanaba kana se achai gudingi thina do akanaba sigi precautionary preventive measures and mari leinaba mayam sindui oiba kana posa amkhak thuna khoi gi mathang sahi dagi thina ba hongna ba seman ningi na tamjage okay thagat